ꯂꯩꯀꯣꯜ ꯑꯗꯨꯗ ꯊꯥꯖ ꯑꯃꯗꯤ ꯃꯥꯟꯖ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯊꯥꯖ, ꯑꯩꯈꯣꯏ ꯑꯅꯤꯅ ꯅꯨꯡꯁꯤꯅꯔꯛꯏꯁꯦ ꯐꯥꯒꯤꯗꯒꯤ ꯆꯍꯤ 3ꯗꯤ ꯁꯨꯔꯦꯀꯣ꯫ ꯍꯟꯗꯛ ꯆꯍꯤꯁꯨ ꯂꯣꯏꯁꯤꯜꯂꯛꯀꯗꯧꯔꯦ, ꯃꯊꯪ ꯆꯍꯤꯗꯗꯤ 4 ꯐꯥꯔꯅꯤꯀꯣ꯫ ꯍꯣꯏ ꯇꯥ ꯃꯥꯟꯖ, ꯃꯇꯝꯁꯦ ꯍꯧꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯏꯕꯥꯅꯤꯅ ꯑꯍꯥꯟꯕ ꯎꯅꯈꯤꯕꯗꯣ ꯉꯔꯥꯡꯇ ꯑꯣꯏꯔꯕꯣꯏ ꯅꯤꯡꯉꯦ꯫ ꯈꯪꯗ꯭ꯔꯦꯗ ꯊꯥꯖ, ꯅꯪꯁꯦ ꯌꯥꯝ ꯅꯨꯡꯁꯤ꯫ ꯑꯗꯨꯕꯨ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅꯁꯨ ꯑꯩꯅ ꯉꯁꯤ ꯐꯥꯎꯕꯗ ꯅꯪꯒꯤꯗꯃꯛꯇ ꯀꯔꯤꯁꯨ ꯇꯧꯕꯤꯕ ꯉꯝꯗꯦ꯫ ꯏꯁ ꯑꯩꯕꯨ ꯀꯔꯤ ꯇꯧꯕꯤꯌꯨ ꯍꯥꯏꯈ꯭ꯔꯒꯦ? ꯉꯁꯤ ꯐꯥꯎꯕꯗ ꯇꯥ ꯃꯥꯟꯖꯅ ꯑꯩꯒꯤꯗꯃꯛꯇ ꯂꯦꯞꯄꯤꯔꯤꯕ, ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯤꯕ, ꯑꯩꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕꯤꯔꯤꯁꯦ ꯁꯤꯗꯒꯤ ꯑꯍꯦꯟꯕ ꯑꯩ ꯀꯔꯤꯁꯨ ꯄꯥꯝꯗꯦꯗ꯫ ꯍꯣꯏ, ꯑꯩꯁꯨ ꯈꯪꯉꯦ ꯊꯥꯖ, ꯅꯪꯒꯤ ꯄꯨꯛꯆꯦꯜ ꯑꯗꯨ ꯈꯪꯕꯗꯒꯤ ꯑꯩꯅ ꯅꯪꯕꯨ ꯍꯦꯟꯅꯁꯨ ꯅꯨꯡꯁꯤꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯊꯥꯖ, ꯑꯩ ꯍꯣꯠꯅꯔꯤ꯫ ꯏꯕꯥꯅꯤꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯒꯤꯗꯃꯛ ꯑꯩ ꯍꯣꯠꯅꯈꯤꯒꯅꯤ꯫ ꯍꯟꯗꯛ ꯑꯩꯅ ꯇꯧꯒꯦ ꯈꯜꯂꯤꯕ ꯊꯕꯛ ꯑꯁꯦ, ꯃꯁꯤꯒꯤ ꯏꯟꯇꯔꯚ꯭ꯌꯨ ꯑꯁꯤꯅ ꯀꯔꯤꯒꯨꯝꯕ ꯃꯥꯏ ꯄꯥꯛꯂꯕꯗꯤ ꯏꯕꯥꯅꯤꯒꯤ ꯑꯋꯥꯕ ꯀꯣꯛꯂꯅꯤ꯫ ꯃꯇꯝꯗꯨ ꯐꯥꯎꯕ ꯅꯪ ꯋꯥꯔꯁꯨ ꯋꯥꯅ ꯑꯩꯕꯨ ꯉꯥꯏꯕꯤꯌꯨꯀꯣ꯫ ꯇꯥ ꯃꯥꯟꯖ, ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯤꯅ ꯑꯁꯦꯡꯕꯃꯛꯇ ꯑꯣꯏꯔꯗꯤ ꯅꯍꯥꯛꯀꯤ ꯊꯕꯛꯇꯣ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯔꯁꯅꯨ꯫ ꯑꯩꯅ ꯃꯄꯨꯗ ꯅꯨꯡꯇꯤꯒꯤ ꯊꯧꯅꯤꯖꯒꯦ꯫ ꯑꯩꯅ ꯇꯥ ꯃꯥꯟꯖꯕꯨ ꯀꯩꯗꯧꯅꯨꯡꯗ ꯃꯤꯔꯥꯏꯔꯣꯏꯌꯦ, ꯑꯩꯕꯨ ꯊꯥꯖꯕꯤꯌꯣ꯫ ꯊꯥꯖꯕꯒꯤꯗꯤ ꯏꯁꯥꯗꯒꯤꯁꯨ ꯍꯦꯟꯅ ꯊꯥꯖꯩꯗ꯫ ꯐꯔꯦꯁꯦ, ꯂꯥꯛꯀꯗꯧꯔꯤꯕ ꯑꯅꯧꯕ ꯆꯍꯤ ꯑꯁꯤꯒꯤ ꯈꯨꯗꯣꯜ ꯑꯣꯏꯅ ꯀꯔꯤ ꯂꯩꯕꯤꯌꯨꯒꯦ? ꯑꯩ ꯀꯔꯤꯁꯨ ꯄꯥꯝꯗꯦꯗ ꯇꯥ ꯃꯥꯟꯖ, ꯀꯔꯤꯁꯨ ꯂꯩꯕꯤꯒꯅꯨꯗ꯫ ꯀꯩꯗꯧꯕꯒꯤ ꯂꯩꯔꯣꯏꯗꯣꯏꯅꯣ? ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄꯁꯤꯗ ꯃꯃꯜ ꯌꯥꯝꯕꯃꯛ ꯅꯠꯇ꯭ꯔꯕꯁꯨ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯜ ꯑꯃꯗꯤ ꯄꯤꯅꯤꯡꯉꯤ ꯅꯉꯣꯟꯗ꯫ ꯍꯣ, ꯇꯥ ꯃꯥꯟꯖꯒꯤ ꯊꯕꯛꯇꯣ ꯑꯗꯨꯗ ꯃꯥꯏ ꯄꯥꯛꯄꯗꯨꯅ ꯑꯩꯒꯤ ꯈꯨꯗꯣꯜꯅꯤ ꯈꯜꯂꯒ ꯉꯥꯏꯔꯒꯦ꯫ ꯑꯁꯨꯝꯅ ꯃꯥꯟꯖ ꯑꯃꯗꯤ ꯊꯥꯖ ꯅꯨꯡꯉꯥꯏꯅ ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯊꯥꯖꯒꯤ ꯃꯃꯥꯟꯅꯕꯤ ꯀꯨꯁꯨꯝꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯍꯣ, ꯋꯥꯔꯤ ꯂꯣꯏꯗ꯭ꯔꯤꯕꯣ? ꯊꯥꯖ, ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯔꯛꯀꯗꯧꯔꯦ꯫ ꯍꯟꯅꯕ ꯇꯧꯔꯁꯤꯗꯅ, ꯑꯋꯥꯠꯄ ꯋꯥꯔꯤꯗꯣ ꯃꯊꯪ ꯎꯅꯕꯗ ꯑꯃꯨꯛ ꯁꯥꯔꯣ꯫ ꯀꯨꯁꯨꯝꯅ ꯄꯥꯏꯔꯛꯂꯤꯕ, ꯃꯍꯥꯛꯀꯤ ꯈꯪꯅ ꯆꯥꯟꯅꯖꯕ ꯀꯅꯥꯅ ꯄꯤꯔꯛꯂꯤꯕ ꯈꯨꯗꯣꯜ ꯑꯗꯨ ꯎꯕꯗ ꯃꯥꯟꯖ ꯃꯄꯨꯛꯅꯤꯡꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯊꯥꯖꯗꯤ ꯀꯔꯤꯁꯨ ꯈꯟꯗ ꯑꯁꯨꯝ ꯍꯥꯏꯔꯛꯏ꯫ ꯍꯣꯏ ꯍꯜꯂꯁꯦ, ꯏꯃꯥꯁꯨ ꯀꯩꯊꯦꯜꯗꯒꯤ ꯀꯨꯝꯂꯛꯂꯝꯃꯅꯤ꯫ ꯇꯥ ꯃꯥꯟꯖ, ꯑꯩ ꯆꯠꯈ꯭ꯔꯒꯦꯀꯣ꯫ ꯑꯅꯧꯕ ꯆꯍꯤꯒꯤ ꯑꯍꯥꯟꯕ ꯅꯨꯃꯤꯠꯇ ꯑꯃꯨꯛ ꯎꯅꯁꯤꯀꯣ꯫ ꯍꯣꯏ ꯊꯥꯖ, ꯑꯗꯨꯗꯤ ꯀꯨꯁꯨꯝꯁꯨ ꯌꯥꯎꯔꯕꯅꯤꯅ ꯑꯩ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯩꯍꯧꯔꯒꯦꯀꯣ꯫ ꯑꯁꯨꯝꯅ ꯃꯇꯥꯔꯣꯏ ꯑꯅꯤꯗꯣ ꯃꯌꯨꯝꯗ ꯍꯟꯃꯤꯟꯅꯔꯛꯏ꯫ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯀꯨꯁꯨꯝꯅ ꯊꯥꯖꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯀꯔꯤꯅꯣ, ꯇꯥ ꯃꯥꯟꯖꯅ ꯀꯔꯤꯝꯇ ꯄꯤꯔꯛꯇ꯭ꯔꯣ? ꯊꯥꯖ ꯍꯥꯏꯐꯦꯠ ꯏꯀꯥꯏꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ꯫ ꯄꯤꯔꯛꯇꯦꯗ, ꯑꯩꯅ ꯄꯤꯔꯛꯀꯅꯨ ꯍꯥꯏꯕ, ꯑꯗꯨꯒꯤꯅꯤ꯫ ꯑꯁ, ꯂꯣꯏꯔꯦꯍꯦ ꯏꯕꯦꯝꯃ, ꯑꯇꯩ ꯃꯇꯝꯗ ꯄꯤꯗ꯭ꯔꯁꯨ ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄꯁꯤ ꯐꯥꯎꯗꯗꯤ ꯄꯤꯕꯤꯕ ꯌꯥꯕꯅꯤ꯫ ꯀꯩꯗꯧꯗꯣꯏꯅꯣ ꯑꯗꯨꯏ ꯂꯥꯏꯔꯕꯗꯨ ꯀꯣꯏꯔꯒ? ꯍꯌꯦꯡꯋꯥꯏ ꯅꯌꯨꯝ ꯄꯥꯜꯂꯀꯥꯟꯗ ꯅꯪ ꯋꯥꯖꯅꯤꯀꯣ꯫ ꯑꯩꯒꯤꯗꯤ ꯌꯦꯡꯉꯨꯇꯨ, ꯄꯤꯔꯛꯏꯕ ꯃꯌꯥꯝꯁꯦ ꯎꯔꯦꯗꯅ꯫ ꯊꯥꯖ ꯀꯨꯁꯨꯝꯅ ꯄꯥꯏꯔꯛꯂꯤꯕ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯑꯗꯨ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ꯫ ꯌꯥꯝ ꯐꯖꯩꯌꯦ, ꯑꯗꯣ ꯑꯩꯗꯤ ꯑꯗꯨꯒꯨꯝꯕꯗꯣ ꯀꯌꯥ ꯄꯥꯝꯗꯦ꯫ ꯍꯣ, ꯐꯪꯗ꯭ꯔꯗꯤ ꯄꯥꯝꯗꯕꯅꯤ꯫ ꯂꯝꯍꯨꯏꯅ ꯑꯪꯒꯨꯔ ꯁꯤꯜꯂꯦ ꯑꯗꯨꯅꯤ ꯅꯪꯒꯤꯗꯨꯗꯤ꯫ ꯐꯔꯦ, ꯅꯪꯁꯨ ꯆꯪꯈ꯭ꯔꯣꯀꯣ, ꯑꯩꯁꯨ ꯆꯪꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯀꯨꯁꯨꯝ ꯃꯥꯒꯤ ꯃꯌꯨꯝꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯊꯥꯖꯁꯨ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯃꯥꯏꯀꯩꯔꯣꯝꯗ ꯃꯥꯏꯊꯣꯡ ꯏꯃꯛ ꯃꯛꯁꯤꯟꯅ ꯍꯟꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡꯅꯤ꯫ ꯊꯥꯖ ꯆꯥꯛꯁꯪꯗ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯂꯤ꯫ ꯃꯃꯥꯁꯨ ꯀꯩꯊꯦꯜ ꯀꯨꯝꯂꯛꯇꯨꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯏꯕꯦꯝꯃ, ꯀꯔꯤ ꯌꯦꯟꯁꯥꯡ ꯊꯣꯡꯂꯒꯦꯅꯦ? ꯉꯁꯥꯏ ꯑꯌꯨꯛ ꯑꯩꯈꯣꯏ ꯍꯤꯡꯈꯣꯜ ꯃꯇꯣꯟꯗꯒꯤ ꯍꯦꯛꯄ ꯍꯪꯒꯥꯝꯗꯣ ꯑꯗꯨ ꯑꯣꯏꯅ ꯍꯦꯛꯇ ꯊꯣꯡꯂꯦ ꯏꯃꯥ꯫ ꯉꯥꯁꯨ ꯂꯩꯔꯝꯗ꯭ꯔꯦ, ꯉꯥꯔꯤ ꯈꯔꯁꯤ ꯍꯥꯞꯄꯒ ꯊꯣꯡꯂꯒꯦ ꯇꯧꯕꯅꯤ꯫ ꯍꯣꯏ, ꯉꯥ ꯑꯗꯣ ꯏꯃꯥ ꯍꯌꯦꯡ ꯂꯩꯔꯛꯂꯒꯦ꯫ ꯏꯃꯥ ꯏꯄꯦꯝꯃ, ꯅꯣꯏꯒꯤ ꯚꯥꯏ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣ, ꯑꯗꯨꯒꯤ ꯀꯩꯊꯦꯜꯁꯤꯗ ꯃꯤꯅ ꯑꯃꯨꯛ ꯇꯣꯏꯕ ꯀꯤꯔꯤꯛ ꯏꯅꯩ꯫ ꯏꯃꯥ, ꯏꯟꯁꯥꯡꯒ ꯇꯤꯛꯐꯝ ꯂꯥꯛꯐꯝ ꯈꯪꯗꯦ꯫ ꯍꯣꯏ ꯏꯃꯥ, ꯑꯅꯧꯕ ꯆꯍꯤ ꯂꯥꯛꯄꯒꯤ ꯆꯥꯛꯆꯥ ꯍꯩꯖꯥꯅꯕ ꯃꯌꯥꯝ ꯑꯃ ꯇꯧꯒꯗꯧꯔꯤꯅꯦ, ꯑꯗꯨꯒꯤꯅꯦ ꯆꯤꯜꯂꯤꯗꯣ꯫ ꯍꯣꯏꯅꯦꯍꯦ, ꯅꯪꯗꯤ ꯅꯇꯥ ꯃꯌꯥꯝꯗꯨꯒ ꯆꯥꯛ ꯆꯥꯅꯔꯣꯏꯗ꯭ꯔꯣ? ꯅꯪꯒꯤ ꯅꯃꯥꯟꯅꯕꯤ ꯀꯅꯥꯒꯤꯗ ꯆꯥꯕ ꯌꯥꯎꯒꯗꯧꯔꯤꯕꯅꯣ ꯅꯪꯕꯣ? ꯆꯥꯔꯔꯣꯏꯗ ꯏꯃꯥ, ꯆꯥꯛ ꯆꯥꯅꯕꯗꯣ ꯌꯥꯎꯅꯅꯕ ꯁꯦꯜꯁꯨ ꯂꯩꯇꯦꯗ꯫ ꯃꯆꯥꯒꯤ ꯄꯥꯎꯈꯨꯝꯗꯣ ꯇꯥꯕꯗ ꯃꯃꯥꯗꯣ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ꯫ ꯏꯆꯥꯁꯦ ꯃꯔꯥꯏꯕꯛ ꯊꯤꯖꯔꯕꯅꯤ,
ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯃꯅꯤꯡ ꯊꯨꯡꯖꯔꯛꯇ꯭ꯔꯕꯅꯤ꯫ ꯃꯃꯥ ꯑꯩꯅ ꯂꯥꯏꯔꯕꯤ ꯑꯣꯏꯔꯨꯕꯅ ꯏꯆꯥꯒꯤ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯣ ꯐꯪꯍꯟꯕ ꯉꯝꯗ꯭ꯔꯦ꯫ ꯏꯃꯥ, ꯆꯥꯛ ꯂꯣꯏꯁꯤꯜꯂꯛꯀꯗꯧꯔꯦ, ꯏꯃꯥ ꯈꯨꯠ ꯁꯥ ꯍꯥꯝꯗꯣꯛꯄꯤꯔꯣ꯫ ꯈꯨꯠ ꯁꯥꯒ ꯂꯣꯏꯅ ꯍꯥꯝꯂꯛꯂꯕꯅꯤ ꯏꯕꯦꯝꯃ, ꯃꯩ ꯃꯅꯥꯛꯇ ꯐꯝꯕꯁꯤꯗꯨꯝ ꯐꯅ ꯅꯨꯡꯉꯥꯏ, ꯍꯧꯒꯠꯅꯤꯡꯗ꯭ꯔꯦꯅꯦ꯫ ꯍꯣꯏ ꯏꯃꯥ, ꯑꯗꯨꯗꯤ ꯑꯩ ꯆꯥꯛ ꯊꯤꯔꯛꯂꯒꯦꯀꯣ꯫ ꯑꯁꯣꯝꯅ ꯂꯥꯏꯔꯕꯤ ꯃꯃꯥ ꯃꯆꯥ ꯑꯗꯣ ꯅꯨꯡꯗꯥꯡꯒꯤ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯗꯨꯅ ꯄꯣꯊꯥꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯆꯍꯤꯗꯨꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠꯅꯤ꯫ ꯀꯨꯊꯥ ꯏꯟꯁꯥꯡ ꯃꯌꯥꯝ ꯑꯗꯨꯗ ꯌꯦꯡꯂꯒ ꯃꯊꯟꯗ ꯑꯁꯨꯝꯅ ꯁꯣꯜꯂꯝꯃꯤ꯫ ꯏꯁ, ꯀꯩꯊꯦꯜ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥ ꯏꯕꯦꯝꯃ, ꯉꯁꯤꯗꯤ ꯄꯣꯠꯆꯤꯠ ꯐꯍꯟꯕꯤꯌꯨꯀꯣ꯫ ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄꯁꯤꯒꯤ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝꯁꯤꯅ ꯑꯩꯒꯤ ꯏꯟꯁꯥꯡꯁꯤꯡꯁꯦ ꯂꯣꯏꯅ ꯑꯃꯨꯛꯇ ꯂꯩꯍꯟꯕꯤꯌꯨ꯫ ꯏꯃꯥ, ꯑꯋꯥ ꯐꯗꯤꯒꯣꯝꯁꯤꯕꯨ ꯀꯌꯥ ꯀꯌꯥꯅꯣ ꯃꯄꯨꯟꯁꯤꯗ? ꯏꯕꯨꯡꯉꯣ, 10 ꯈꯛꯇꯅꯤ, 2 ꯂꯧꯔꯣ, 30 ꯈꯛ ꯄꯤꯔꯝꯃꯣꯁꯦ ꯏꯆꯥꯁꯤꯗꯤ꯫ ꯏꯁ, ꯀꯩꯊꯦꯜꯗ ꯑꯋꯥ ꯐꯗꯤꯒꯣꯝꯅ ꯇꯥꯎꯔꯀꯥꯟꯁꯤꯗ ꯑꯁꯨꯛꯌꯥꯝ ꯇꯥꯡꯉꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯃꯔꯛ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯃꯃꯥꯟꯅꯕ ꯑꯃ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯑꯁ, ꯐꯪꯗ꯭ꯔꯦ ꯏꯇꯥꯎ, ꯑꯁꯣꯝꯗꯁꯨ ꯍꯪꯉꯨꯔꯕꯅꯤ, 1000 ꯄꯤꯕꯗꯣ ꯑꯗꯨ ꯉꯥꯛꯇ ꯌꯥꯍꯧꯋꯦ꯫ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯗꯨ ꯑꯗꯨꯝ ꯂꯧꯔꯛꯑꯣ ꯀꯩꯗꯧꯔꯒꯦ, 1000 ꯄꯤꯔꯁꯨ ꯕꯝꯕꯨꯂꯥꯗꯤ ꯊꯥꯗ ꯌꯥꯄꯣꯠꯇꯦ꯫ ꯍꯣꯏ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯂꯧꯔꯨꯈꯤꯒꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯃꯥꯟꯅꯕ ꯑꯗꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁ, ꯏꯃꯥ, ꯁꯦ 10 ꯄꯤꯔꯝꯃꯒꯦꯁꯦ, ꯃꯄꯨꯜ ꯑꯃ ꯄꯤꯔꯛꯑꯣ꯫ ꯏꯁ, ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ, ꯂꯧꯔꯣꯁꯦ ꯂꯧꯔꯣꯁꯦ꯫ ꯑꯁꯨꯝꯅ ꯅꯨꯄꯥꯗꯣ ꯄꯣꯠ ꯂꯩꯕ ꯂꯣꯏꯔꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯦꯟꯁꯥꯡ ꯌꯣꯟꯕꯤ ꯑꯩꯈꯣꯏꯒꯤ 10, 10 ꯄꯤꯕ ꯄꯣꯠ ꯆꯩꯁꯤꯡꯁꯤꯗꯤ ꯃꯃꯜ ꯌꯥꯝꯅ ꯄꯤꯔꯒ ꯂꯩꯅꯤꯡꯄꯣꯠꯇꯦꯗ꯫ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕꯁꯤꯡꯁꯦ ꯑꯔꯦꯝꯕꯗ ꯁꯦꯜ ꯇꯤꯡꯕꯗꯤ ꯄꯥꯝꯃꯨꯗꯦ꯫ ꯑꯩꯈꯣꯏꯒꯨꯝꯕ ꯂꯥꯏꯔꯕꯗꯗꯤ ꯂꯨꯄꯥ ꯑꯃꯇ ꯍꯦꯟꯖꯤꯟꯅ ꯄꯤꯕ ꯌꯥꯄꯣꯠꯇꯦ꯫ ꯁꯣꯝꯗꯅ ꯊꯥꯖ ꯃꯃꯥꯅ ꯀꯩꯊꯦꯜ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯟꯈꯥꯡ ꯂꯣꯏꯁꯤꯜꯂꯝꯂꯕ ꯃꯇꯨꯡ ꯐꯤ ꯁꯥꯅꯅꯕ ꯊꯣꯛꯂꯛꯏ꯫ ꯃꯇꯝꯗꯨꯗ ꯀꯨꯁꯨꯝ ꯂꯥꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯊꯥꯖ, ꯍꯣꯔꯦꯟ ꯅꯨꯡꯊꯤꯜ ꯁꯤꯡꯖꯨ ꯆꯥꯐꯝꯗ ꯊꯣꯛꯃꯤꯟꯅꯔꯨꯁꯦ, ꯕꯦꯝꯃꯒ ꯊꯣꯏꯕꯤꯒꯁꯨ ꯂꯥꯛꯀꯅꯤ, ꯑꯩꯈꯣꯏ 3 ꯁꯤꯡꯖꯨ ꯆꯥꯃꯤꯟꯅꯔꯨꯁꯤꯀꯣ꯫ ꯉꯁꯤꯗꯤ ꯆꯍꯤꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠꯅꯤꯅ ꯅꯨꯃꯤꯗꯥꯡ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯥꯛ ꯆꯥꯃꯤꯟꯅꯒꯗꯧꯔꯤꯕꯅꯤꯀꯣ꯫ ꯀꯨꯁꯨꯝ, ꯑꯩ ꯁꯦꯜꯒ ꯂꯩꯇꯦꯗ꯫ ꯅꯪꯕꯨ ꯇꯥ ꯃꯥꯟꯖꯗ ꯍꯪꯕ ꯌꯥꯗ꯭ꯔꯣ? ꯈꯨꯗꯣꯜ ꯂꯩꯕꯤꯗ꯭ꯔꯃꯛꯁꯨ ꯁꯦꯜ ꯈꯖꯤꯛꯇꯪꯗꯤ ꯄꯤꯕꯤꯕ ꯌꯥꯕꯅꯤ꯫ ꯍꯣꯏꯁꯦ ꯐꯔꯦ, ꯍꯣꯔꯦꯟ ꯕꯦꯝꯃꯒ ꯊꯣꯏꯕꯤꯒ ꯂꯥꯛꯑꯒ ꯐꯖꯅ ꯈꯟꯅꯔꯁꯦ, ꯁꯤꯡꯖꯨ ꯆꯥꯕꯗꯣ ꯊꯣꯛꯃꯤꯟꯅꯔꯨꯁꯤꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯀꯨꯁꯨꯝ ꯄꯔꯞ ꯄꯔꯞ ꯆꯠꯈꯤꯔꯝꯃꯤ꯫ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯥꯖ ꯑꯃꯗꯤ ꯀꯨꯁꯨꯝ ꯃꯇꯥꯔꯣꯏ ꯑꯅꯤꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯉꯥꯏꯔꯕ ꯃꯇꯨꯡꯗ ꯕꯦꯝꯃꯒ ꯊꯣꯏꯕꯤꯒꯁꯨ ꯃꯈꯨꯠꯇ ꯈꯨꯗꯣꯜ ꯀꯌꯥ ꯑꯃ ꯄꯥꯏꯔꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯁ, ꯑꯩꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ, ꯌꯦꯡꯉꯣ ꯇꯨ ꯄꯤꯔꯛꯂꯤ ꯃꯌꯥꯝꯁꯦ, ꯁꯤꯗꯕꯨ ꯀꯃꯥꯏꯅ ꯅꯨꯡꯁꯤꯔꯣꯏꯗꯣꯏꯅꯣꯕ? ꯅꯪꯒꯤꯗꯣ ꯂꯥꯏꯔꯤ ꯏꯕꯦꯝꯃ, ꯑꯩꯒꯤꯁꯦ ꯌꯦꯡꯉꯣ, ꯑꯩꯒꯤꯁꯤꯅ ꯌꯥꯝ ꯍꯦꯜꯂꯦ ꯐꯖꯕ꯫ ꯇꯥꯃꯣ ꯋꯥꯡꯊꯣꯏꯁꯦ ꯁꯦꯜꯗꯤ ꯄꯥꯏꯕꯖꯥꯠꯅꯤꯍꯦ ꯑꯋꯣꯏꯕ꯫ ꯏꯁ, ꯅꯣꯏ ꯑꯅꯤꯒꯤꯗꯤ ꯍꯧꯖꯤꯛꯇ ꯄꯤꯔꯛꯇ ꯉꯥꯏꯔꯤꯔꯣ ꯍꯥꯏꯁꯦ? ꯑꯩꯒꯤꯗꯤ ꯉꯔꯥꯡꯅ ꯄꯤꯔꯝꯃꯤ ꯏꯕꯦꯝꯃ, ꯊꯦꯡꯃꯜꯂꯦ ꯅꯣꯏꯒꯤꯗꯣ꯫ ꯃꯇꯥꯔꯣꯏ ꯑꯍꯨꯝ ꯑꯗꯨꯅ ꯁꯥꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯊꯥꯖ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯕꯦꯝꯃꯅ ꯊꯥꯖꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯊꯥꯖ, ꯅꯪꯒꯤꯗꯤ ꯀꯔꯤ ꯄꯤꯔꯝꯃꯒꯦ? ꯋꯥꯍꯪꯗꯨ ꯇꯥꯕꯗ ꯊꯥꯖ ꯀꯔꯤꯁꯨ ꯈꯨꯝꯗꯦ, ꯑꯗꯨꯕꯨ ꯀꯨꯁꯨꯝꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯃꯥꯒꯤ ꯂꯥꯏꯔꯕ ꯃꯥꯟꯖꯗꯨꯅꯕꯨ ꯀꯔꯤ ꯄꯤꯔꯨꯅꯤ ꯍꯥꯏꯒꯦ? ꯀꯔꯤꯁꯨ ꯄꯤꯔꯝꯗꯕꯅꯤ ꯏꯕꯦꯝꯃ, ꯑꯩꯅ ꯇꯣꯛꯅꯔꯣꯕꯨ ꯌꯥꯗꯦ, ꯌꯥꯝ ꯅꯨꯡꯁꯤꯖꯈ꯭ꯔ ꯃꯥꯜꯂꯦ ꯃꯥꯏ ꯃꯥꯟꯖꯥꯁꯦ, ꯆꯥꯛ ꯆꯥꯅꯕꯒꯤ ꯁꯦꯜꯁꯨ ꯂꯩꯇꯦꯌꯦ꯫ ꯑꯗꯨ ꯐꯥꯎꯗꯤ ꯃꯥꯁꯨ ꯃꯥꯟꯖꯗ ꯍꯪꯕ ꯌꯥꯏꯗꯅ ꯑꯩꯅ ꯍꯥꯏꯁꯦ꯫ ꯑꯗꯨ ꯐꯥꯎꯕꯗ ꯍꯪꯗꯦ ꯏꯕꯦꯝꯃ, ꯌꯥꯝꯅꯅꯦ ꯂꯨꯅ ꯇꯧꯖꯈ꯭ꯔ ꯄꯣꯠꯅꯤ ꯃꯥꯏ ꯅꯨꯄꯥꯁꯦ, ꯁꯣꯛꯄꯒ ꯌꯥꯄꯣꯠꯇꯦ꯫ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯕꯗ ꯊꯥꯖꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ꯫ ꯉꯥꯏꯍꯥꯛꯀꯤ ꯍꯔꯥꯎꯕꯅ ꯃꯔꯨ ꯑꯣꯏ ꯈꯜꯂꯒ ꯇꯥ ꯃꯥꯟꯖꯒꯨꯝꯕ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯅꯨꯄꯥ ꯑꯃꯕꯨ ꯍꯨꯟꯗꯣꯛꯄꯗꯤ ꯑꯩꯗꯤ ꯈꯛ ꯇꯧꯔꯣꯏꯗ꯫ ꯃꯥꯁꯨ ꯍꯧꯖꯤꯛ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯔꯤꯕꯅꯦ, ꯑꯩꯅ ꯃꯥꯕꯨ ꯊꯥꯖꯩ꯫ ꯅꯣꯡꯃꯗꯤ ꯃꯍꯥꯛꯁꯨ ꯑꯩꯅ ꯑꯄꯥꯝꯕ ꯂꯣꯏꯅ ꯂꯩꯕ ꯉꯝꯈꯤꯒꯅꯤꯌꯦ, ꯃꯇꯝꯗꯨ ꯐꯥꯎꯕ ꯑꯩꯗꯤ ꯃꯥꯕꯨ ꯉꯥꯏꯈꯤꯅꯤ꯫ ꯊꯥꯖꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩꯁꯤꯡꯗꯨꯗ ꯃꯃꯥꯟꯅꯕꯤ ꯑꯍꯨꯝ ꯑꯗꯨ ꯑꯃꯅ ꯑꯃꯕꯨ ꯌꯦꯡꯅꯗꯨꯅ ꯅꯣꯛꯅꯔꯝꯃꯤ꯫ ꯊꯥꯖ ꯃꯤꯅꯣꯛ ꯑꯗꯨꯒꯤ ꯋꯥꯍꯟꯊꯣꯛ ꯈꯪꯂꯕꯁꯨ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯦ꯫ ꯊꯥꯖꯒꯤ ꯃꯇꯧ ꯑꯗꯨꯗ ꯕꯦꯝꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯍꯣꯏꯁꯦ, ꯊꯥꯖꯒꯤ ꯁꯦꯜ ꯂꯩꯇ꯭ꯔꯕꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦꯁꯦ, ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯄꯨꯊꯣꯛꯂꯒ ꯑꯗꯨꯝ ꯆꯥꯃꯤꯟꯅꯔꯒ ꯂꯣꯏꯔꯦ ꯀꯩꯗꯧꯔꯒꯦ? ꯆꯍꯤꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠꯅꯤ, ꯑꯩꯈꯣꯏ 3 ꯆꯥꯃꯤꯟꯅꯗ꯭ꯔꯗꯤ ꯅꯨꯡꯉꯥꯏꯔꯔꯣꯏꯕ꯫ ꯑꯁꯣꯝꯅ ꯃꯇꯥꯔꯣꯏ 3 ꯑꯗꯨ ꯋꯥꯔꯤ ꯁꯥꯗꯨꯅ ꯁꯤꯡꯖꯨ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡꯗꯁꯨ
kusum hoida punduna makhoi mari chak chaminarami. Mathangi numitni chahigi ahanba hauba numitni. Mahaki nungsibiga unaba chaturibani haiduna manja loisilami. Manjagi mama changlaktuna asomna hairei. Ibungo kadaida chatkadoribano nangbo? Thaba amata chatluge. Kuiroida. Hoi hoi. Nangna ngarang thabak chatkringaida noigi ta chawbaldo laklambani. Mahaki toliba sel asimata singkhrabadine ima se potlum mama thangthabaga chap manarani. Kuiraroi se ima. Aisu kanna honaribani. Aigi thabaktugi interview do tang 10 da city da chatpa tare. Maduna mai paklabadi akhoi awaba se koklani ima. Phare phare nangi thabak do chacharuro. Asomna manja thajaga unaraduna wari watai tawrami. Tamanja se aina sajaba khudaine tamanjagine haiduna khaktuna thamabane simadi. Chahi hauba numita pige khanduna cheksinna thamine. Thaja nangnadi aigini haiduna khudai ase pirakle. Lairaba aidi nangini haibada karisu tawba ngamde. As taningde he ibani asuk kanna honaminari sidi sumaina som laigadro ibani bo nongmadi soidana nungairakhidoini akhoisu. Ado Thaja ai tang 10 da city ja chatpa tare. Aina haiba interview adugidamak numit aduda kaurakle. As adudi tamanja city da nongma leiraktoiro. Hoi nongalaga halaktoine. Adudi sel khara pukhidaba yaroye. Khudai mari manga lehaurise masi paraprap yolaga tamanja chatpa nanganaba yolaklage aduga sel do pukhoko. Thaja nangna aigidamakta hotnabibase henmankre. Nangi tawimal ay punsi kaura. Ado aina mai paglaklabadi kari leirauge. Rose leirao. Asomna manja Thajana khudai yonbagi sel kharadu puduna hariba numit aduda interview adugidamakta khul thadokduna chatkirami. Thajasu manjana mai paknabagidamakta mapuda thaunizarami. Mathangi numini Thaja harau harau mahaki thongal tamna chenthorei. Aduga asomna hairei. Tamanja as ai nang halakpa ngairamine kamai tawrage babar hairose ai khangning mana loire haba. Nangna aigidamakta afabata oihanningbaduna ai mai pakle Thaja. Wahai singdu tabada Thaja haraubana loire. Manjana Thajada nuksina yenglaga asomna hairei. Nangna wajakhiba mayamdo adugi matam loire Thaja. Nangna aibu thajabikhiba aduna ngasi ai mai pakpa ngamlibani. Asomna matam kharagi matungda manja laikai aduda sel paiba mi ama oiraklami. Thaja manjaga unagadoribani haiduna ngaiduna lepli. Kusumna Thaja ubada changsilaktuna asomna hairei. Haima Thaja yam phajai kadai chatoino. Midi official gi nupi oikhrabanina sakka khangdre ko. Akhoigase loina kaw khramale. Kawde he kedawe kawdoino. Nangdi akhoidasu sunglak lakte. Hore numidang wairam laudana. Hoi hoi lake. Nangbu ta manja ngairiro. Asomna hainaringaida manja Thajagi thongaladu yausilaktuna garidagi kumtharai. Makhuta laibuke chawbama pairaduna asomna hairei. Nangna pami haikhiba laidunese. Matam amada aina nangi khudol amata piba ngamkide. Ngasidi nangna pami haiba laisingdo loina piradabane. Chalase lao. Thaja nokladuna asomna khongnai. Is yare he laibu kayam lairuni haige. Thaja kusumdo onsinduna asomna hairei. Kusum ai chalukhige ko hore nungmidang wairam lau ko. Kusum Thaja amadi manja chatkraba matungda ngaihak leptuna leiringaida mahaki phone lai. Phone ado paikhatuna sauna hairei. Nangi plastic nupido aduda tawrusu phone do. Aingonda call amu hanna tawrakanona haiba natro aina nangwanda. Mai thaba ikai khangdaba nangna le aise. Asomna kusum phone da sauna ngang duna chatkirami.